ताभिरिबसिंग तराम नोकचरी डायमंड रेडियो के अथेंगमदा लेट नाइट स्टोरी असिगी तांकक असि मरी सुबा तांकक क्राइम रिपोर्ट्स के तोंगा तोंगानबा वारीसिंग केसिंग खोमजिनजबा मतमदा अखोइना मोनोड्रामा ओइना सानजरिबा मी अमखकना तोंगा तोंगानबगी मयामना ताबा नुंगाइनबा मिटमांगदो उननबगी वखलोंदा सागचबदगुंबा असिगुंबा प्ले अमा मयामदा अखोइना ताहनजबा तांकक चनीगा अनि सुजक्रे लोइनना लेट नाइट स्टोरी हाइदना मसिना मुक क्राइम रिपोर्ट्स अतै अतै अदगी वारी दा अखोइगी नुंगसीबा इमोशनल ओइबा दुगा अखोइगी पुंगनिंग थौगटपा याबा हाइजबा तारे दुगा यामना मोटिवेशनल ओइबा इंस्पिरेशन फंगबा याबा कोइ पुंसीदा चटकदबा मागी मागी चहीगी मतुंगिना मांगलोमदा चटकदबा लंबी से अदुकी मतिक सांगे तराई तराइबा पुंसी अमा हाइबदु नते लाइरबा इमुंगदा पोक्सनु इना खुनबा इमुंगदा पोक्सनु लेरमिबा सबम अदुदा पोक्लिबा अखोइ मयाम से तांगबा गाक्तनी लाइरबा इमागी इना खुनबा इमा इपागी सागेगी नातैगी पुमनमके अखोइ से फिजीगी मनीनी ही याय हाइथारे अखोइ लोंदा करीमतो ओइजद्रबसु करीमतो मतिक चाजद्रबसु अखोइ खंगदबा यादे नैनदबा यादे हौजिक मतम खरगी ममांगदा चटनरंबा ताइबंग मियोइबगी अखोइना चटनरिबा ट्रांसपोर्टेशन गिदा सन गाड़ी ओइरंबा सन गाड़ी दगी मथंग मैखु थोकपा गाड़ी लाकवा मदुदगी मथंग लाकिबना चही लिसांग कया सिदा ट्रांसपोर्टेशन दगी अंगकपा फंगना ट्रेन दो होजिक बुलेट ट्रेन थोकचलकपा दगी तोंगान तोंगान बसिंग हाइतारे चौखलकपगी टेक्नोलॉजी अनौबा मयाम थोलकपसिना अखोइ ताइबंग मियोइबदा चुमना हिंगबा याद्रबा नोंगमा अखोइना चंगिबा पोलम सिंगसे नोंगमदा अदुकी मतिक टेक्नोलॉजी से अदुकी मतिक यांगसिलकपसिना हाइतारे अखोइ मसिदा हाइनदबसु यादबा हाइतारे अइना पंजरिबसे वारीसिग मरि लेनजबा गाक्तनी इमुंग अमदा सिजनरिबा पोलम सिंग थांगै सेंगना मै लाक्तबा कांदा लोइना चप चप लेपखि कांदा अखोइ हानगी मौमदा हंजनबै फिबमदा लेबा गाड़ी लेपखरगदि अखोइ थाव फंगद्रे हारकांदि अखोइना लोइना वानाबा गैस फंगद्रे हारकांददि चाकदि थोंदे यादमनिना अमुक गाड़ीदा हंजले सिंगना चाक थोंबा वाइना चाक थोंबा गाइदो अने होजिक लेबिरिबा इंखलकलिबा नुपी मचासिंग चही 30 फाउबी मनुंगदा लेबसिंगदि वाइना चाक थोंबा गाइदो कसु कनासु खंबिरमोय अखोइगी योट के राउंड अमदा लिकली हापगा लिकली दुगी अकोइबदा वाइ से खोंगना काखला नमदोरिमनि नुपी मचामनगा नेटतोरिमनि अदुगा मै इंजनबम गाइदो इंथोगा तौबदो सिगुंबसे मतमदुदा चनरमदु चनरक्ति सो चनरमलिबा मयाम से मतमदुदा माइ मागे टेक्नोलॉजी अहेनबनि हाइरगा चनरमि युमथोंग कोदिंगदा लाल तेन गाइन हाइनबा मै सिजनरमि हुजिकतु उखिद्रे समायना अवोनबा अहोंगबा लाकु मतमदे सरकार की थबक तौबा मी मना महाक सरकार की थबक तौबनि सही 10 सही 15 थबक तौबदबनेना लेरिसे लाइरिक हाइरबनि मखोइसे मतिक चारबनि मखोइना मियोइ क्या सेंगदोनि डिपार्टमेंट पाइगदोरिमनि लॉ एनफोर्समेंट की लेगदमनि सु लेगदमनि हाइदना लोइना लेरिबसिंगसे मतमदुदा मखोइ लाइरिक लाइसु हाइदे हाइरग इंटरव्यू यारो खलकिबा गाक्तन अदुरगदि ngasi साइंस एंड टेक्नोलॉजी की तोंगा तोंगा चौखलगलिबसिंगसे ngasi अखोइबु ताकपि तंबिरगलिबो ओजा गुरु नत्रगा डिपार्टमेंट सिंग दे लेरिबा मियोइ सिंग सरकार की थबक तौरिबसिंगसे हौजिकी टेक्नोलॉजी से हाइबदि याम लेत्रे अदुरगदि मतम अमदा लैंगाकना सिनखिबा भारत पोंबगी ओइना चटनखिबा थबक तौबगी मतम चही 10 से सांगमनबा हाइबसे मतम खर लेरकांदि सोइदन ओइरानि अदुरगदि थबक तौबु मतम से मी मने चही 5 नत्रगा चही 10 खक्तंग पिरकपा याबगी ओइथोकपा याबसो लाकदौरी होय मसी चनबा यादे न स्लोबी है अदुबु टेक्नोलॉजी ना it can be changed होंगहनबा याय मरमदि करिगुंबा डिपार्टमेंट अमदा अइना थबक तौरगा अइना इंटरनेट हैत्रबा अइना गूगल हैत्रबा अइना मोबाइल फोन द स्मार्टफोन की सिजनबा हैत्रबा अनौबा टेक्नोलॉजी सिंगजे सिजनबा हैत्रबा सरकार की लोइसंग अमदा मदुगी थबक तौबा मियो ओरगदि अइ कदाइदा चनगदोरी नो अइ चनरोइदोरिम अदुरगदि पुलिस डिपार्टमेंट दसु थबक तौबिरिबे चिनाउसिंग करि हाइनी केस अमगी सी तौबा याय हाइबा खंजलक्त्रबा मोबाइल मेट पा हैत्रबा इंटरनेट हैत्रबा देन कदाइदा करि तौबा याय हाइबगी टेक्नोलॉजी जे महाकि मकोकते याउद्रबदि महाकना थबक तौरकु मतमदा मतम पुनमुक्त माइ पाक्तबा दु ओइरादोइन अदुरगदि लाइरिक हैतबा हाइबसे सुंग्या यादबा हाइबसे मतमना टेक्नोलॉजी न सुंगसोइ सोइदना दुमक पुरुक लगनि हाइबसे अइना हाइजद्रबा सुमयामना लोइना खंगे ngasi aina khongkhut punjalaga phajalaga ka amada punchalaga ai hek thamgiba chahi 5 gi matungda ai tholop kandaba aina leidiba hingliba prithvi sida ai karino haibase angakpa mu oigadorim thada nate numit tani nongma gi awonba ahongba lakliba asum awonba ahongba lakprasina akoini hingliba punsida seasonariba polom khudimaki awonba ahongba lai wari da laksinjage loinana ngasi gi tharumasi gi dama miyamda technology anobagi haiba tare aduga yamna nungsiba wari amakhak अदुगा करीगुंबा अदोमदा थोकलमसु हेक्तमग याबा अखोइदा थोअमसु हेक्ता याबा
ꯍꯧꯖꯤꯛꯁꯨ ꯇꯨꯡꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯄꯨꯔꯛꯈꯤꯕ ꯑꯃꯈꯛ ꯉꯁꯤꯒꯤ ꯀꯦꯁꯁꯤꯗꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯣꯡ ꯐꯣꯡꯖꯍꯔꯤꯕ ꯀꯦꯁ ꯑꯃꯈꯛꯅꯤ 2019ꯒꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 8 ꯁ꯭ꯋꯥꯏꯗ ꯃꯁꯤꯒꯤ ꯀꯦꯁꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯆꯠꯈꯠꯆꯒꯤ 1997ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ 1997ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8 ꯅꯤꯄꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ 2019ꯒꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 8 ꯅꯤꯄꯥꯟꯗ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤ ꯀꯌꯥ ꯌꯥꯝꯈ꯭ꯔꯕꯅꯣ ꯆꯍꯤ 12 ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕꯁꯤꯗ ꯉꯁꯤꯒꯤ ꯀꯦꯁꯇꯤ ꯃꯤ ꯍꯥꯠꯄ ꯌꯥꯎꯗꯦ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯀꯦꯁꯁꯦ ꯂꯤꯃꯟꯗꯅ ꯂꯤꯕꯩꯁꯨ ꯋꯥꯔꯦ ꯑꯇꯥꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯀꯤꯔꯦ ꯑꯗꯨꯕꯨ ꯈꯪꯗꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯆꯝꯅ ꯂꯩꯕꯩ ꯋꯥꯅꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯗꯤ ꯃꯈꯣꯏꯗꯤ ꯇꯣꯛꯏꯗꯣꯔꯤꯕꯅꯤ ꯆꯠꯊꯔꯛꯀꯗꯣꯔꯤꯕꯅꯤ ꯂꯦꯞꯄꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯃꯤꯕꯅꯤ ꯆꯥꯛ ꯈꯔ ꯆꯥꯔꯦ ꯏꯟꯁꯥꯡ ꯈꯔ ꯆꯥꯔꯦ ꯈꯔ ꯅꯣꯛꯃꯤꯟꯅꯔꯦ ꯃꯔꯨꯞ ꯃꯄꯥꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯒꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯄꯥꯔꯦ ꯍꯥ ꯅꯣꯛꯑꯒ ꯂꯩꯕ ꯌꯥꯗꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯔꯤ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯠꯇꯨꯅ ꯑꯃꯝꯕꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯀꯥꯟꯗꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯛꯀꯗꯧꯔꯤꯁꯦ ꯁꯣꯅ ꯋꯥꯔꯤꯗ ꯂꯥꯛꯁꯤꯟꯖꯔꯛꯀꯦ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯀꯦꯁ ꯑꯃ ꯅꯠꯇ꯭ꯔꯦ USA ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯐ꯭ꯂꯣꯔꯤꯗꯥ ꯁ꯭ꯇꯦꯠ ꯐ꯭ꯂꯣꯔꯤꯗꯥ USAꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯦꯂꯤꯡꯇꯟꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯨꯡꯒꯪ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯂꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝ ꯋꯤꯠ ꯑꯦꯔꯤꯌꯥ ꯍꯥꯏꯗꯅ ꯃꯐꯝ ꯑꯃꯈꯛ ꯂꯩ ꯈꯤꯇꯪ ꯚꯤꯂꯦꯖ ꯇꯥꯏꯞ ꯑꯣꯏꯅ ꯇꯧꯕ 1997 ꯁ꯭ꯋꯥꯏꯁꯤꯗ ꯃꯇꯝꯁꯤꯗ ꯋꯤꯂꯤꯌꯝ ꯃꯣꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦ ꯋꯤꯂꯤꯌꯝ ꯃꯣꯜ ꯅꯨꯄꯥꯁꯤ ꯃꯇꯝꯗꯨꯗ ꯆꯍꯤ 90 ꯁꯨꯔꯦ ꯃꯥ ꯄꯥꯈꯪꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯦ ꯊꯕꯛ ꯁꯨꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯏ ꯌꯥꯝꯅ ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝꯅ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯂꯩꯀꯥꯏꯅ ꯑꯗꯨꯝ ꯌꯥꯕ ꯃꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯗꯦ ꯃꯍꯥꯛꯀ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕ ꯌꯥꯝ ꯅꯛꯅ ꯅꯨꯡꯁꯤꯅꯖꯕ ꯑꯃ ꯂꯩꯖꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯥꯏꯂꯦꯟ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯣꯏ ꯁꯨꯃꯥꯏꯅ ꯈꯔꯒ ꯇꯧꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯄꯨꯔꯥ ꯀꯩꯅꯣꯗꯤ ꯅꯠꯇꯕ ꯃꯆꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯁꯤꯡ ꯀꯩꯅꯣꯒꯥꯏꯁꯨ ꯂꯩꯕ ꯑꯗꯨꯒ ꯄꯨꯔꯥ ꯀꯣꯏꯁꯤꯜꯂꯒ ꯏꯁꯤꯡꯅ ꯀꯣꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯅꯣꯡꯃ 1997ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯗ ꯃꯥꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯎꯅꯒꯦꯅ ꯃꯥꯁꯤ ꯆꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯕꯥꯔꯗ ꯆꯪꯉꯒ ꯄꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯒꯦ ꯀꯥꯏꯅ ꯃꯥꯅ ꯈꯟꯖꯕꯗꯨꯅꯤ ꯃꯥꯁꯦ ꯌꯥꯝꯅ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯌꯨꯗ ꯌꯥꯝꯅ ꯑꯦꯗꯤꯛ ꯑꯣꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯡꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯔꯨꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯕꯥꯔꯁꯤꯗ ꯆꯪꯉꯒ ꯃꯥ ꯍꯦꯛ ꯊꯛꯄ ꯈꯣꯠꯄꯁꯦ ꯗ꯭ꯔꯤꯡꯛꯁ ꯃꯆꯥ ꯑꯃ ꯍꯦꯛ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯐꯣꯟ ꯇꯧꯏ ꯒꯔꯜꯐ꯭ꯔꯦꯟꯗ ꯍꯥꯏ ꯑꯩ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯈꯪꯍꯜꯂꯦ ꯑꯁꯨꯝꯅ 1997 ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯗ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯥꯔꯗ ꯆꯪꯈꯤ ꯕꯥꯔꯗꯒꯤ ꯃꯍꯥꯛ ꯗ꯭ꯔꯤꯡꯛꯁ ꯑꯃ ꯊꯛꯑꯝꯃꯦ ꯃꯍꯥꯛ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨ ꯈꯖꯤꯛꯇꯪ ꯃꯥ ꯗ꯭ꯔꯤꯡꯛꯁ ꯑꯃ ꯊꯛꯑꯝꯃꯤ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯔꯜꯐ꯭ꯔꯦꯟꯅ ꯉꯥꯏꯈꯤ ꯃꯥ ꯂꯥꯛꯎ ꯍꯥꯏꯈꯤ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯋꯤꯂꯤꯌꯝꯁꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯃꯁꯤꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤꯗꯃꯛ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯍꯜꯂꯛꯄ ꯋꯥꯕ ꯍꯜꯂꯛꯇꯕꯁꯤꯗ ꯋꯥꯔꯝꯕꯗꯨꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯊꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯃꯨꯛꯁꯨ ꯃꯤ ꯄꯥꯏꯔꯨꯗꯦ ꯃꯔꯝꯗꯤ ꯃꯥ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯦꯡꯅ ꯂꯥꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯃꯊꯪꯒꯤ ꯇꯥꯡ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 9ꯗ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛ ꯂꯥꯛꯄ ꯉꯥꯏꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯥꯛꯇꯕꯗꯨꯗꯒꯤ ꯄꯨꯂꯤꯁꯇ ꯃꯍꯥꯛ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯤꯔꯝꯃꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯒꯤ ꯊꯣꯛꯈꯤꯕꯅꯣ ꯈꯣꯠꯄꯅꯣ ꯏꯃꯨꯡꯗꯒꯤ ꯗꯤꯇꯦꯜꯁ ꯑꯃ ꯁꯨꯃꯥꯏꯅ ꯂꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ पुलिसना थीबा होरे थीबा होबदगी मा कना कना को लोइने हाबदे माय गर्लफ्रेंड अमा लई हाबदे गर्लफ्रेंड दु इमुंग मनुंग दु सु खंगे अदुगा गर्लफ्रेंड दुगी मनाक तो चले पुलिसना वा हंगे कमाय कमाय तौबनो मतम दु नुपीसना हाय माक लाके हायरमी ngरang tang tere se दुबो लाखिदे आई पुंग तरा बोंगाय अदुदगी माक लाखिदे अदुगा असुमना मतम मदुदा
नुपीदुगो पाव फाउनकिदे पुलिसना याम कुपना थीकी करिगुम्बा मत उपाय लेकिदे माक थीबा मतमदा थीबा याबा थीकी गाड़ी अमुक थीरकी गाड़ी याउके हाबद पुलिसना मुक माकी गाड़ी की फ्लैट कार की थौरिबा गाड़ी नंबर अदि तोंगा तोंगा ना मसी मफम क्यादा चलगा मदु थीकी अदुबु मांगकी फंकीदे मियोय अमा मी अमदी कार पुलप मांग बाइबसे पुलिसना अंगक पोइकी मीदो फतनुंगदा थोलबसु कार दि मफम अमदा लेफम थोई हाइबा वाखलोनसे असुमना लेकी अदुबु मसी यामना लाइबक थीबा अमा ओइकी इमुंग मनुंग थीबा याबा थीकी अदुमक लेप्तना पुलिसनासु थी अदुबु करिगुम्बा अमत्तदी उपाय लेखिदे मसीगी मतुंगदा इमुंग मनुंगना थिरकपा पुलिसना थिरकपा ngasi khara hoki hayeng khara hoki asum sum hawbudigi numit kya ni hawbasina chahi kaya hawrokhiram masigi matung chahi pura chahi kun ga mathoi gi maya se hawgre 2018-19 lai William Moll du bu phangaroidra haina imung manungi sagai na te machin manaw sing hangam matam du da mama mafa laikidre chahi yamaktana asum na chahi nipu da bang kiba William Moll 2019 da di mahak chahi humpu ga ni thoi sure karigumba hingamba लेरम बतारगति मसीगी मतुंग दे यामना ngakpa technology 2019 हाइबसे ngakpa होजिक अखोइना हिंगिबा मतम सिनी मसीगी मतम सिदा नुपा अमखक लेरमे नुपा अमखक सिकरमाइना नो हाइकांदा होजिकी महाकी विलिंगटन पाम एरिया से लेबा नुपा अमखकने हाइरिबा नुपा से महांगना हाना लेरिबा युम सिदगी महाकी थबक अमा होंगकपदगी महाकी लेरमिबा युम से पुलब होंग बताके अदगी महा थबक तौदना तोपा मफम द सुम लेरे सो होंगकी बसे 2019 द नते मानो होंगे बसेना मरक तो होंगी नुपा मनी वारीसिना 2019 द मुग लाकदोइन होंगी नुपा सिना ngsaigi thogdok tu thokraba dai di masi yum hongaga topan lamam da leraba khoigi Florida gi state ki mafam di oiba aduga mahangna hek leijaramba pongna pham oijaramba mahangna chawjarakpa mafam du di mahangna nungsi jaba haitare sumna sum chahi kya la kanda chahi 2019 da di mahakne leiramba yum mapa do ma yengningba ma phauki karigino haikanda mahangna leiramiba mafam do kamai tokre adwai do development kamai lekre yum kamai na sakre akhoi dagi lambi do kamai tori jano yum kana kana leira jano mana hai pep paulo buda yum thangna ba mi khara su hongkre mi khara su laksale haujikti hana village ki type oina leirambado 2019 da di yamna chawkhalaba dugumba mafam building ga faja faja lambi ga leiraba yamna ningthi jaraba dugumba mafam ama oina leire haiba pau taki adubu yum thangna ba anoba lakpa sing number khangdabana hangpam leiramde मसीदगी महंगना करीनी इंजलकपनो कनाना इंजलकपनो खंगदना गूगल अर्थ मियाम खंगबिरमगनी गूगल अर्थ अदुगा गूगल अर्थ सिदी यामना अखोइगी लेरिबा पृथ्वीगी लेरिबा मफम सिंगसि यामना लोकेशन सिंग लोइनी येंगबा याबा सिंगसिलगा येंगबा याबा मैम चिनाव सिंग लोइना यामदि दुम खंगबिरमगनी अदुगा गूगल चुमनगी गूगल मैप तु नतबा गूगल अर्थ हाइदना मदुगी पृथ्वीगी ग्लोब अमा लेरगा क्लिक तौरकान एनीवेयर अखोइना गूगल मैप त तौबो दुमाइना हाइतारे खरा हेना यामना मयेक सेंगना मथक्तगी येंगबा याबा अदुगा मसीगी सुवारी याम लेकरे तोंगानबा गूगल कैनोगी वारी सिसु मतंग चाबदा नोम अमु सिनजरके सिक्योरिटी की ओइबा मोंगदा मसीना खुदोंग थेनबा याबा लालहोबा सिंगना सिजनरकपा याबा दगी दे कोई मिलिटरी की ओइबा कैनोदा मसीगी ओइबा केस यामना सुले असुमना गूगल अर्थ सिजनरगा माना माना लेरंबा जगा दुदु माना थीबा अखोय दाइदु बुकम दरो जानो बिल्डिंग के हम सागला जानो लंबी थोंग गाइदो माना सुम चिंगजन चिंगजलगा जुम तरो येंगबा हाइतारे कोई साइड लेरिबा नेट सिगी गुम्बदी नत्रेको अदुगा असुमना माने येंगिसे 2019 की अगस्त थादा ngसाइ नुपाजिना तांग तरेति येंगे हंदक्की अदुगा अगस्त थादा माने येंगबो मतमदा महंग लेरिमा लेकाइ अदु सुम येंगकपदगी अखोइगी इसिंग कोमोइ तौबा जगा अमा ले इरोइदनगा सानारकपा स्वाइजे अखोइना इरोइदनगा सानारकपनि ने येंगोने स्वाइजे गाहाइदना माना खंजबा जगा हाइतारे मदा इसिंग कोम अमा लेबा जगा अदु माना गूगल अर्थ चिंगजल येंगे मैं कम सेंगना गूगल अर्थ दुम येंगबा याम खंगबिरमगनिको अदुगा चिंगजल सुम येंगाना इसिंग कोमोइ करी ओइ तौबा जगा सिदा कार मानबा अमखकी मम्मी खक ताबा हाइतारे कार मानबा मम्मी खक माना ताबसि उइ मसिबु कमाइन इसिंग मनुंग द कार लेदुनो सिबो नाइ मसि आइना उबदो सोरि जाला मा इमेज मा क्लिक तोरगो स्क्रीनशॉट सु लौरमे माना फोटो इमेज तो डाउनलोड तोरमे खरसु मसिगी मतुंग द माना लेकाइ दुद मागा सानमिनरकपा चौमिनरकपा मफम दुद लेबा बेरी फिल कौबा मियोइ अमदा महाना फोन तोरमे कमाइ तौबनोने समाइ दो अखोइना ना हवाई इरुइदना सानरम मफम दो अदुगी को मनुंगदुदा कार अमा मनुंगदुदा लेइबा माले हाय मतम दुदा बेरी फिल नाइ कदाइ देनोदा अदुदो अखोइ फमदना नुमिदांग वाइरमगा होजिगे अखोइ अदुम फमदना लेइ इसिंग दु उदेसिनी नोइना लेरिदुना मपानी
ꯑꯩꯅ ꯎꯔꯤꯁꯤꯅ ꯃꯌꯥꯏ ꯋꯥꯏꯗꯅꯦ ꯑꯩ ꯒꯨꯒꯜ ꯑꯥꯔꯠꯇ ꯌꯦꯡꯕꯅꯤ ꯑꯃꯨꯛꯇ ꯃꯗꯨꯗꯣ ꯅꯪ ꯆꯦꯛ ꯇꯧꯍꯟꯅꯤꯡꯉꯤ ꯃꯗꯨ ꯀꯥꯔ ꯃꯥꯟꯕ ꯑꯃꯗꯤ ꯎꯏ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯅꯨꯄꯥꯁꯤꯅ ꯕꯦꯔꯤꯐꯤꯜꯁꯤꯅ ꯊꯥꯖꯔꯝꯗꯦ ꯑꯗꯨ ꯃꯥꯒꯤ ꯐꯣꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯤ ꯊꯥꯔꯝꯃꯤ ꯐꯣꯇꯣ ꯊꯥꯕ ꯀꯥꯟꯗ ꯐꯣꯇꯣ ꯌꯦꯡꯉꯤ ꯐꯣꯇꯣ ꯌꯦꯡꯀꯥꯟꯗ ꯃꯥꯁꯨ ꯉꯛꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯖꯕꯁꯤꯕꯣ ꯁꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯆꯦꯛ ꯑꯝꯇ ꯇꯧꯔꯛꯀꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯗ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯑꯄꯥꯏꯕꯤ ꯍꯧꯖꯤꯛ ꯄꯥꯏꯔꯒ ꯅꯝꯕ ꯗ꯭ꯔꯣꯟꯗꯣ ꯑꯗꯨꯒ ꯗ꯭ꯔꯣꯟꯁꯤꯁꯨ ꯄꯪꯄꯥꯏꯗ ꯄꯥꯏꯕ ꯌꯥꯗꯕ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟ ꯃꯌꯥꯝ ꯂꯩꯕ ꯗ꯭ꯔꯣꯟ ꯄꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯄꯔꯄꯁ ꯁꯤꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯅꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯑꯃ ꯅꯝꯕꯒꯤ ꯐꯤꯜꯝ ꯑꯃ ꯅꯝꯕꯒꯤ ꯑꯌꯥꯕꯒ ꯂꯧꯔꯒ ꯑꯗꯨꯝ ꯂꯩꯅꯕ ꯄꯥꯏꯅꯕ ꯃꯤ ꯑꯃꯅ ꯗ꯭ꯔꯣꯟ ꯄꯪꯄꯥꯏꯗ ꯄꯥꯏꯕ ꯌꯥꯗꯕꯒꯤ ꯑꯥꯔꯃꯤꯒꯤ ꯃꯄꯥ ꯄꯨꯂꯤꯁ ꯃꯄꯥꯗꯒ ꯄꯥꯏꯔꯗꯤ ꯀꯦꯁ ꯌꯥꯝ ꯆꯥꯎꯋꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯒꯤ ꯗ꯭ꯔꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯑꯅꯛꯄ ꯃꯥꯒꯤ ꯔꯦꯟꯖꯇ ꯇꯧꯔ ꯃꯥꯒꯤ HD ꯀꯦꯃꯦꯔꯥꯗꯨꯅ ꯇꯧꯔ ꯏꯁꯤꯡ ꯃꯅꯨꯡ ꯃꯄꯥꯗ ꯏꯃꯦꯖꯇ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯃꯥꯅ ꯆꯤꯡꯅꯕ ꯖꯒꯥꯗꯨꯗ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯔ ꯑꯃ ꯂꯩꯕ ꯃꯥꯁꯨ ꯇꯁꯦꯡꯅ ꯎꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯐꯣꯇꯣ ꯃꯥ ꯆꯤꯡꯊꯣꯛꯑꯝꯃꯤ ꯚꯤꯗꯤꯑꯣꯁꯨ ꯃꯥꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯋꯦꯂꯤꯡꯇꯟ ꯃꯐꯝꯒꯤ ꯖꯒꯥꯗꯨ ꯂꯩꯕ ꯁꯦꯔꯤꯞ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯁꯦꯔꯤꯞꯀ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯨꯂꯤꯁꯅꯤ ꯑꯗꯨꯝ ꯑꯃꯦꯔꯤꯀꯥꯒꯤ ꯂꯣꯟꯗ ꯃꯥꯏ ꯃꯃꯤꯡ ꯑꯗꯨꯝ ꯊꯣꯟꯅꯕꯗꯣ ꯁꯤꯒꯨꯝꯕ ꯃꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯄꯥꯎ ꯄꯤꯕ ꯆꯠꯂꯝꯃꯤ ꯃꯇꯝꯗ ꯄꯨꯂꯤꯁ ꯌꯥꯝ ꯉꯛꯑꯝꯃꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯈꯛꯁꯦ ꯂꯩꯔꯝꯕꯅꯤ ꯃꯥꯁꯦ ꯌꯨꯝ ꯍꯣꯡꯈꯤꯕꯅꯤ ꯌꯨꯝ ꯍꯣꯡꯀꯥꯟꯗ ꯃꯥꯅ ꯂꯩꯀꯥꯏꯁꯦ ꯁꯨꯝ ꯅꯨꯡꯁꯤꯖꯕꯗꯒꯤ ꯂꯩꯀꯥꯏꯁꯦ ꯀꯔꯤ ꯀꯔꯤ ꯗꯤꯕꯂꯞꯃꯦꯟ ꯂꯩꯔꯖꯥꯠꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯃꯥꯅ ꯐꯣꯇꯣꯁꯦ ꯁꯨꯃꯥꯏꯅ ꯒꯨꯒꯜ ꯑꯥꯔꯠꯇ ꯌꯦꯡꯕꯅꯤ ꯑꯗꯨꯗꯒꯤ ꯏꯃꯦꯖꯁꯤ ꯎꯔꯛꯄꯅꯤ ꯃꯗꯨꯒꯤ ꯏꯃꯦꯖ ꯎꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯉꯨꯕꯅꯤ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯥꯔ ꯑꯃ ꯂꯩꯔꯦ ꯁꯤꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯃꯗꯨ ꯏꯔꯨꯞꯄ ꯍꯩꯕ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯊꯧꯔꯤ ꯀ꯭ꯔꯦꯟꯒ ꯊꯥꯗꯔꯒ ꯇꯔꯥꯒ ꯁꯤꯖꯤꯟꯅꯔꯒ ꯑꯣꯛꯁꯤꯖꯦꯟꯒ ꯎꯞꯄꯒ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯏꯁꯤꯡꯗꯨ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯎꯕꯖꯥꯠꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗꯨ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯔꯗꯨ ꯆꯤꯡꯈꯠꯂꯛꯑꯦ ꯀꯥꯔ ꯑꯃ ꯂꯩꯔꯝꯃꯦ ꯀꯥꯔꯁꯤ ꯆꯤꯡꯈꯠꯂꯛꯑꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯤꯂꯤꯌꯝ ꯃꯣꯜ ꯀꯧꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯇꯣꯡꯈꯤꯕ ꯀꯥꯔꯁꯤꯒꯤ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦ ꯑꯗꯩ ꯄꯨꯂꯤꯁꯅ ꯃꯗꯨꯒꯤ ꯅꯝꯕꯔꯗꯨ ꯊꯤꯒꯠꯂꯦ ꯃꯁꯤ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯂꯩꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯗꯨꯗꯅꯤ ꯑꯗꯨꯝ ꯂꯦꯞꯄꯒ ꯄꯨꯂꯤꯁꯅ ꯁꯤꯒꯤ ꯀꯥꯔꯁꯤ ꯃꯤꯁꯤꯡ ꯂꯩꯈꯤꯕ꯭ꯔꯥ ꯅꯝꯕꯔꯁꯤ ꯌꯦꯡꯉꯣꯅ ꯍꯥꯏꯕꯗ ꯃꯣꯏ ꯇꯛ ꯌꯦꯡꯕꯗ ꯁꯤꯒꯤ ꯀꯥꯔꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 12 ꯃꯃꯥꯡꯗ ꯋꯤꯂꯤꯌꯝ ꯃꯣꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯣꯡꯕ ꯀꯥꯔ ꯑꯃꯅꯤ ꯍꯥꯏꯁꯤ ꯈꯨꯗꯛꯇ ꯈꯪꯉꯝꯃꯦ ꯀꯥꯔꯗꯨ ꯂꯧꯈꯠꯂꯛꯑꯦ ꯀꯪꯐꯥꯜꯗ ꯊꯝꯃꯦ ꯀꯪꯐꯥꯜꯗ ꯊꯝꯃꯀꯥꯟꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯦ ꯀꯥꯔ ꯃꯅꯨꯡ ꯏꯁꯤꯡ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯀꯥꯔꯗꯨꯒꯤ ꯁꯤꯠ ꯐꯝꯐꯝꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯈꯣꯡꯒꯥꯎ ꯂꯤꯠꯂꯒ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯌꯥꯎꯔꯝꯃꯦ ꯁꯔु ꯄꯣꯂꯥꯡꯗꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯂꯤꯁꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯈꯪꯈꯤꯕꯗ ꯀꯥꯔ ꯑꯁꯦ ꯋꯤꯂꯤꯌꯝ ꯃꯣꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯊꯧꯈꯤ ꯍꯥꯏꯕꯗ ꯋꯤꯂꯤꯌꯝ ꯃꯣꯜ ꯃꯥꯡꯈꯤꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯍꯦꯛꯇ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯀꯤ DNA ꯁꯔꯨꯗ DNA ꯇꯦꯁ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ ꯃꯇꯣꯡ ꯌꯥꯎꯗ꯭ꯔꯁꯨ ꯁꯔꯨꯁꯤ ꯆꯤꯡꯅꯕ ꯂꯩꯔꯗꯤ ꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯁꯔꯨꯗꯒꯤ ꯑꯗꯨꯝ DNA ꯇꯦꯁ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯋꯤꯂꯤꯌꯝ ꯃꯣꯜ ꯑꯣꯏꯔꯒꯗꯤ ꯋꯤꯂꯤꯌꯝ ꯃꯣꯜꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯃꯇꯝꯗꯨꯗ ꯋꯤꯂꯤꯌꯝ ꯃꯣꯜꯒꯤ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯂꯩꯐꯝꯁꯦ ꯃꯁꯤꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯕꯗꯒꯤ ꯁꯤꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯩꯔꯤꯕꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯂꯩꯍꯧꯕꯗꯣ ꯃꯈꯣꯏꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗꯦ ꯃꯐꯝꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯃꯐꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯝꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ DNA ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯇꯦꯁ ꯇꯧꯅꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯀꯧꯔꯝꯃꯤ ꯃꯣꯏꯗꯒꯤ DNA ꯇꯦꯁ ꯇꯧꯅꯕ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯁꯔꯨꯗꯨꯒ DNA ꯗꯨ ꯇꯦꯁ ꯇꯧꯕ ꯀꯥꯟꯗ ꯃꯦꯠꯆ ꯑꯣꯏꯔꯝꯃꯤ ꯁꯣ ꯁꯔꯨ ꯄꯣꯂꯥꯡꯁꯦ ꯋꯤꯂꯤꯌꯝ ꯃꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯆꯍꯤ 12 ꯏꯁꯤꯡꯗꯨꯗ ꯀꯥꯔꯗꯨꯒ ꯃꯅꯨꯡꯗꯨꯗ ꯂꯨꯞꯇꯅ ꯂꯩꯈꯤꯕ ꯃꯥꯁꯤ ꯅꯨꯃꯤꯠꯇꯨꯗ ꯍꯣꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯨ ꯊꯛꯑꯒ ꯊꯣꯛꯂꯛꯄꯗ ꯃꯗꯨ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗꯁꯨ ꯃꯥ ꯀꯥꯔ ꯊꯧꯔꯒ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯇꯝꯈꯤ ꯄꯨꯂꯤꯁꯇꯁꯨ ꯑꯩ ꯉꯁꯥꯏ ꯊꯥꯖꯋꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯗꯨꯗ ꯅꯞꯄꯒ ꯆꯠꯄꯗ ꯀꯥꯔꯁꯤ ꯌꯨꯒ ꯊꯛꯂꯛꯄꯗꯨꯗ ꯏꯁꯤꯡꯗ ꯊꯧꯗꯈꯤꯕ ꯃꯍꯥꯛꯅ ꯊꯧꯗꯈꯤꯕ ꯃꯇꯝꯗꯨꯗ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯍꯧꯗꯕ ꯁꯤꯗꯒꯤ ꯃꯥ ꯂꯦꯡꯕ ꯉꯝꯗ ꯁꯨꯝ ꯉꯝꯗ ꯀꯥꯔꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯧꯗꯈꯤ ꯀꯥꯔꯗꯨꯗꯒꯤ ꯃꯥ ꯊꯣꯛꯂꯛꯄ ꯉꯝꯗꯗꯅ ꯌꯨ ꯉꯥꯎꯕꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯍꯤ 12 ꯂꯩꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯁꯣ ꯆꯍꯤ 12 ꯏꯁꯤꯡꯗꯨꯗ ꯂꯩꯔꯨꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯒꯨꯒꯜ ꯑꯥꯔꯠ ꯍꯥꯏꯔꯤꯕꯁꯤꯅ ꯃꯁꯤꯗꯩꯗ ꯌꯨꯝ ꯍꯣꯡꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯒꯨꯒꯜ ꯑꯥꯔꯠꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯁꯤꯡ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯥꯔ ꯑꯃ ꯂꯩꯕ ꯎꯔꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯎꯔꯝꯗ꯭ꯔꯒꯗꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯁꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯥꯔꯁꯤꯒ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯆꯍꯤ 12 ꯃꯇꯨꯡꯗ
Google Art sizinaduna sugma technology sidai mahana yengubadagi mahak William Mall saru polang oirabasu imung manungda sinaki mathau mangam pangthuki handaki phongphong saba warini sima inong no ba haitare adu masi khoina crime reports tagumade khoina mayam nungaina ba music adu da thok thak tawbodo adu nungai roi dawna waram orakanda sigum wari sing si athengmuda late night sometimes sumaina pujarak pani wari si tabiraga domda khoigi kari phaubi comment box ta dum haibirak pa yagani minute khara thamjari aduga tabiraga adonge poning da phawi ready puduna lakjage mathang da so sometimes akhoi wari sing se dum khomjela kanda aduga masi atheng mada adumak thambadi na taba marak ta adumak thamjara ke haibo wafam sima thamjari aduga tabiribe sing da kari phawi William Mall ko banu pama 1997 da magi girlfriend unaba thoki bedagi amuk hanathi pa phangide car su phangide mahak masa masu phangide 2019 da miyoi amakhangna Google Art sizinaduna mahaki leiramba yumdugi mapadu yengubada ising manungda car leibado thengnakibadagi chahi kunmathoi suruba matung nupadugi ne chahi nifuga humpuga nithoi suruba matung mahaki car duga saru polang phangki imung manungda sinaki America USA ge Florida state ki Wellington hariba mafam du thokiba asengba warini handaki August ki tang nipanda hariba se case close tawki loisin ki haibatare Thagachari Purit Sabam Priyo Kumar Yam Thagachani Diamond Radio na Lori Bathodang se Koi Punamak Ishorna Koi Punamak Kidamak Ishorna Tabirak Pani na Haibi Yam Nungai Sana Toibi Oinam Dazem Sam Nungai na Tapi Yam Nungai Aduga Doli Nungai Tem Yam Nungai Tabada Haibi Baduga Betoi Yam Nungai Tapi Pani Vike Yam nungai dazem sumaina sando piu haina takpi yam nungai jere thorom sig matung da khoi mioi mari manga gi feedback hai tare ko yam na dum positive responding phangjaba sigi da mak hani ga letena thaga chari haibi ning bale ga so minute amani thamjari aduga thorom solution jagi tabiri be singi thamoi da dum phawbi rasu aduga tongan ba wari sing hai tare mayam da khoi gi pungning lok sing oiga da ba hai jaba tare sigum ba dum leibe da su dum pujarake hai ba wafam si thamjagi Maitai isai khanbagi matam khangjaning isai khanbai matam se phone dara SMS dara haiba ma change maitai phone gidi leiba pa pon mit nung thil pungama yumja ke san mit numidang pung taren makhai thangjan mit numidang pung taren makhai live phone program ngaktani SMS gidi matam leijade SMS gidi ngarang na han loin khan khre numidang gisu nungthil gi haiba ma numidang gi haiba ma lei adu masi kari numito oigada ge haibadi leijade radio khara toina taba sing da khudong chaba leire haibadi amuk khoi minute 10 khaktang bijai minute 10 se de isai lising ma khalak pa yawi isai do loiba numito nongma waling de miyam da lauthok jai doli no item thagat chari achumba asigumba haiba asigumba siwari se toina hapirona haibide maitai kari lam da ge oibiramno YouTube ta tajabani radio da taba ge khudong chaba leitabana haina takpi kari lam da leibi mapalam da leibi bra Andomna karigumba YouTube nataba masu taba yaba lei 9077282001 screen de iriba number sida adomna khutsem haini iraga thabiro KSUTSEM khutsem mana iraga thabiro link thajarake aduga link to download tawbiu anywhere adomna leiba mafam mamada adum taba yagani aduga Adomna karigoma desktop internet adom sijanaba leradi www.khosemlive.com hariba sida su changbiu sida su dum taba yagani adu UC browser dugumba changbiraga www.khosemlive.com da su dum changbiu khosem nataba da su hariba page du su dum taba yagani aduga hena taba da nungaina naba hariba number sida khosem haina iraga thabirak pa nungaigani Yam nungai jai maitai Manipur dagi ni aduba Arunachal da larik tambagi leijabane takpi maitai thagachari Arunachal da YouTube dagi tabiba mai pakpo bio phabo bio marakta haikiba wahang amadang kumjauge Rahul pebam da james kuisu sandopi haina ta jai kamaina tawbono kitang thambio nai quiz sandok chai quiz se khoigi live oina sandok chaba quiz na pung oning thokaba aduga thangja Marakta sagol se numit pung ama tarak matamda isai tharaga quiz tawba haitare pakhong chanaba haitare khoi londa aduga quiz na Monday khudingi numidang pung 9 minute kunda tabiu
ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯗꯥꯏꯃꯟ ꯀꯨꯏꯖꯅ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯣ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯆꯪꯕꯤꯕ ꯌꯥꯏ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯒꯤ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯗ ꯆꯪꯕꯤꯌꯣ ꯑꯗꯨꯒ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝ ꯑꯅꯤ ꯁꯨꯕꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯦꯖꯇꯨꯗ ꯉꯁꯤꯒꯤ ꯀꯨꯏꯖ 71 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯒꯅꯤ ꯊꯥꯖꯟꯕꯤꯒꯗꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤꯕ ꯏꯃꯦꯖꯇꯨꯗ ꯑꯗꯨꯃꯛ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯌꯥꯎꯕꯅꯤ ꯃꯗꯨꯗꯩꯗ ꯑꯗꯨꯝ ꯊꯥꯕꯤꯌꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯅ ꯀꯣꯛꯍꯟꯕꯤꯔꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯟꯗꯣꯛꯄꯤꯅꯅꯕ ꯊꯥꯒꯠꯆꯔꯤ ꯐꯅꯤ ꯍꯥꯏꯕꯤꯕꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ ꯑꯅꯧꯕ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯝ ꯈꯔ ꯆꯪꯉꯦ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯉꯔꯥꯡ ꯑꯅꯧꯕ ꯑꯃ ꯊꯥꯒꯠꯆꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯁꯤꯡꯗ ꯃꯁꯤꯃ ꯈꯔ ꯇꯣꯏꯅ ꯍꯥꯞꯅꯅꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯂꯦꯞꯄꯒꯁꯨ ꯍꯥꯏꯔꯤꯕꯁꯦ ꯁꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯑꯗ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯖꯕ ꯇꯥꯔꯦ 70,000 ꯌꯧꯒꯗꯧꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯌꯥꯝꯃꯛꯑꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯗꯒꯤ ꯍꯦꯟꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯌꯥꯕ ꯑꯗꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯒ ꯄꯩꯁꯥ ꯈꯔ ꯐꯪꯉꯤ ꯁꯣ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯗꯥꯏꯃꯟꯒꯤ ꯄꯦꯖꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣই ꯄꯩꯁꯥ ꯈꯔ ꯐꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯅ ꯐꯪꯍꯟꯕꯤꯕꯅꯤ ꯑꯗꯨꯒ ꯆꯪꯕꯤꯔꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯈꯨꯗꯣꯜꯅꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯐꯪꯖꯕ ꯈꯔꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯦꯗꯤꯑꯣꯁꯤꯗꯒꯤ ꯇꯣꯡꯉꯥꯜꯂꯒ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯁꯤꯗ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯇꯥꯕ ꯐꯪꯗꯕꯁꯤꯡꯅꯁꯨ ꯇꯥꯕ ꯐꯪꯅꯅꯕ ꯑꯗꯨꯒ ꯔꯦꯗꯤꯑꯣꯁꯤꯁꯨ ꯑꯦꯛꯁꯄꯣꯖ ꯇꯧꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤꯗꯁꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯅꯅꯕꯗꯣ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯐꯅꯤ ꯕꯤके ꯀꯨꯏꯖ ꯑꯃꯨꯛꯇ ꯌꯥꯎꯖꯒꯦ ꯈꯟꯕꯅꯤ ꯍꯦꯛꯇ ꯈꯪꯍꯧꯗꯦꯅ ꯍꯥꯏꯕꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯨꯏꯖꯀꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕ ꯑꯣꯖꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯛꯅ ꯂꯣꯏꯅꯖꯕ ꯑꯣꯖꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯈꯔ ꯇꯧꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯗ ꯑꯗꯨꯝ ꯋꯥꯍꯪ ꯄꯥꯎꯍꯪ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯃꯗ ꯇꯧꯖꯔꯤꯁꯤꯅ ꯍꯥꯏꯇꯥꯔꯦ UPSC ꯑꯦꯛꯖꯥꯝꯗꯒ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯍꯪꯕ ꯋꯥꯍꯪꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯈꯣꯝꯖꯤꯟꯖꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩ ꯇꯝꯃꯤꯕ ꯇꯨꯡꯗ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗꯒ ꯌꯥꯎꯒꯗꯕꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗꯤ ꯑꯗꯨꯝ ꯃꯔꯨꯑꯣꯏꯅ ꯅꯍꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯒꯤ ꯀꯨꯏꯖ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ ꯀꯨꯏꯖꯀꯤ ꯊꯧꯔꯝꯅꯤꯒ ꯊꯥꯒꯠꯂꯒ ꯚ꯭ꯌꯨꯁꯦ 100가 ꯂꯩꯕ 10가 ꯂꯩꯕꯁꯦ 30가 ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯣ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡꯗꯨꯗꯁꯨ ꯌꯥꯎꯁꯜꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯐꯖꯕ ꯑꯃ ꯊꯥꯒꯠꯂꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯗꯅ now one day 24 hours ꯍꯧꯖꯤꯛ 1 million cross ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯂꯥꯟꯊꯣꯛꯑꯦꯅ ꯏꯁꯩꯗꯨꯕꯨꯗꯤ ꯐꯖꯩꯀꯣ ꯏꯁꯩꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄꯨꯟꯁꯤꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯌꯥꯎꯗꯗꯤ ꯌꯥꯄꯣꯟꯇꯦꯕ ꯑꯗꯣ ꯃꯈꯣꯏꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯨꯏꯖꯀ ꯇꯧꯕꯗꯣ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯃꯤ 2,000 cross ꯀꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯩ ꯀꯨꯏꯖꯀ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛ ꯌꯦꯡꯀꯥꯟꯗ ꯃꯤ 50 cross ꯀꯥꯏ ꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯗꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯇꯥꯛꯏꯅꯦꯕ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯤ ꯊꯣꯛꯄꯁꯨ ꯅꯠꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯤ ꯊꯣꯛꯇꯅ ꯑꯗꯒꯤꯗꯤ ꯆꯣꯡꯗꯅ ꯐꯟꯗꯅ ꯑꯗꯒꯤ ꯃꯌꯥꯝ ꯇꯧꯗꯅ ꯑꯗ TV ꯇꯦꯂꯤꯚꯤꯖꯟ ꯆꯦꯅꯦꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅ ꯑꯣꯏꯔꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯝꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯈꯛꯀꯤ ꯑꯣꯏꯕꯁꯤꯗ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯩꯕꯤꯕꯁꯦ ꯊꯥꯒꯠꯆꯩ MD ꯔꯍꯃꯟ ꯑꯗꯣꯝꯅ ꯈꯨꯠꯁꯦꯝ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯏꯔꯤꯕ 9077282001 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯅ ꯈꯨꯠꯁꯦꯝ ꯍꯥꯏꯔꯒ ꯏꯔꯒ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯅ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯡꯛ ꯊꯥꯖꯔꯛꯀꯦ ꯂꯤꯡꯛꯇꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈꯨꯠꯁꯦꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9:30ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯃꯇꯝ ꯐꯥꯎꯕꯗ ꯈꯨꯠꯁꯦꯝꯗ ꯇꯥꯕꯤꯌꯨ ꯆꯞꯄ ꯌꯥꯎꯔꯒꯁꯨ ꯆꯞꯄꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯔꯤꯐ꯭ꯔꯦꯁ ꯇꯧꯖꯔꯛꯀꯦ ꯁꯝꯇꯥꯏꯝꯁ ꯏꯟꯇꯔꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯗꯤ ꯈꯨꯠꯁꯦꯝꯁꯨ ꯆꯞꯄ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯃꯁꯨ ꯅꯣꯂꯨꯛꯆꯒꯦ ꯊꯥꯒꯠꯆꯔꯤ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯊꯦꯡꯕ ꯊꯧꯔꯝ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯊꯪꯗ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯦꯃꯤꯂꯤꯁꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯂꯧꯖꯒꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯈꯨꯔꯨꯝꯖꯔꯤ